MSA ga Kuki Jo ga wari sanakre India lenga ki Ministry of Home Affairs MSA na Manipur ki Kuki Jo Lalhoubasingi ngasi New Delhi da wari sanakre wari sanabadu da kadi puthoktu na khanaki bagi hai bagi official report cheng phangdrabasu Kuki Jo Lalhoubasingi na hauji chana dana lairibasu agreement asi nauna chana hanaba silamba yai haina thajanari Housing Manipur da operate riba Kuki khulai pai bala lub keno amadi UPF ka wari sanariba singi matangda Pauche sina phangba paugi matung inadi hariba lalhouba asi ahanba oina kumja 2008 ki August 22 da India lenga Manipur lenga amasung lalhouba asiga su agreement khuyek pinaki madugi matung kumja 2023 ki May ahum dagi state sida kanglu ki irang thorakpadagi su agreement nasi state lenga ki oina di makha sangthadana lakhibani hariba su agreement asi nauhonuna sangdoklaba amadi state sida tholiba irang asi loisinaba India lenga na sinduna Kuki lalhouba asi yauna Kuki jojomi amasung marfurf ki Meeoi singauna punna Meeoi kunga manga gi mihut kangbu amaga Tangka kayarak unakre ikui dringai da June thada unaki baduda state sigi irang losinaba India lenga ki maikai degi mitei singna changthok changsin tawbada thingma thamliba national highway sing hangdokna basugi camp da lariba kedar singda thagi piribatel of lupali sing taruk si kedar masagi account da transfer tawba amadi sugi camp taraga mari asi tarada hanbana chingba yawri loinina central security forces singna sugi kedar sing physical verification tawnabagi wafam sing khanganki Maduda Kuki Lalhoubasingi asina yadana lakhibani madugi matung asi makhata na wari sanabani ngasi gi wari sanabaduda Kuki Lalhoubasingi maikai degidi sangdoktana lairibasu agreement nasi sangdokna bataksilamba yai haina thajanari UNC na September 9 dagi Naga area da trade embargo gi khongjang lauthokre Free Movement Regime FMR amasung border fencing gi mayauta United Naga Council UNC na tha sigi nipan ge hingnongyai dagi Naga taba mafam singda Trade embargo gi trade blockade khongjang lauthokre Urkhul Times na phongba paw amada August taraga matoi de UNC gi Presidential Council mi pham na laukiba warefam magi matung ina tha sigi nipan ge hingnongyai dagi Naga area da trade embargo gi khongjang changsilagani haina UNC na lauthokibani Naga area da Indo Myanmar ngomkhai paring da sambal kha bagi thabak traditional boundary ma Hana masa khangdoktuna fencing gi thabak tawdanaba amadi free movement regime lauthoktanaba India amasung state lengakta UNC gi maikai degi kayara khanna khanganba laikhrabasu wafam asi thawoidabagi maakta trade embargo gi khongjang asi jangsinaba free florakpani hari FMR na border gi nakal animakta kilometer taraga taruk athingba leitana chathok chasin tawduna Naga amasung atai indigenous community gi singi marakta matam kaya gi mamangdagi mari ama semduna lakhibani adubu FMR lauthokibana Naga community gi naw marakta Tokhai tahale amaramda traditional boundary khangdana Naga area da border fencing tawbiganu Wahaiba wafam lengang na thawoidaba yaningdi hairi Pausina makhatar duna trade blockade asi chathakhiba tarabadi Naga dominated district sing da potchai goods pusilakpa amadi puthokpada chawna soalagani khongjang asida Naga khudingmangna mating pinabasu UNC gi maikai digi appeal tawrakli PM gi khongchat saugotfam thoi speaker Saidabarda Prime Minister Narendra Modi Manipur laklagadi Manipur gi afaba khara soidna lakadabana mahaki khongchat saugotfam thoi haina Manipur Legislative Assembly gi speaker Thokchom Saidabarda namphongdokre Jain Manipur Dance Academy da ngasi pangthokiba Gurukula Cultural Academy gi 17 suba mapok kumon thoramda saruk yaba lakhiba speaker TI Saidabarda nampawmi singda mathaki wafam asi phongdola duna mang hai anoba lenga ama state asida lakpagi matangda matam khara yengsi ahongba amadi lakfam thoi mang hai Manipur da Prime Minister lakani haibigi wafam di tare adubu chapchaba official oiba paw amadi phangdri Prime Minister state asida laklagadi state asigi afaba khara purakani haibigi thajabalai Prime Minister gi firefta mapung fana sogotpa haiduna ngarang mahak yauna BJP gi MLA sing pulaga khannabalai kre Manipur da nawbalenga ama karamba matamda lakani haiba wahang amagi pawkhum speaker TI Saidabarda na chapchana pidrabasu anawbalenga amadi lakfam thoi haina pawmi singna phongdokhi Nadra puba jahas amada landa duna narco terrorist taraga mathoi hatkre Southern Caribbean da banning jail dagi drug puduna lakwa jahas amada landa duna narco terrorist taraga mathoi hatkre haina US President Donald Trump na phongdokre social media da thagalakpa warul amada US military na ngarang Venezuela dagi geng khutput trend day Aragua gi Meeoi singda tamna landa adu chathakibani hairi malem gi ising gi saruk singda jahas aduna US tamna kanglon gi wangmada drug sing adu pusilakibani hairi haukiba chayol khara asida Trump administration na Venezuela gi President Nicolas Maduro gi mayauta military amasung political pressure sing piduna lakpaga loinana drug lalonbagi maral siraduna President Nicolas Maduro fanabagi ipaw sing pibada $1 million yankai mana oina pigani haina lauthokrabani
President Nicolas Madurogi maikaidagisu US landmina khut thingjilakpasing mayoknagani haina khangankibasu laikhrabani ngarang Oval Office ta paumi da wa ngangladuna President Trump na hai US force na drug purakpa jahaz aduda landa chathaki Venezuela gi drug mayam ama haptuna lakhiba jahaz aduda atamna na US na landa chathaki bani hairi US na landa chatha bada laikhidraba narco terrorist araga mathoi adu Venezuela gi gang trendy Aragua gi Meeoi singni hari drug purakpa jahaz adu landa khiba adu da US force ki maikai dagi aso apan amadi khudongthiba amada yaukhide hari Punjab ki ichau da kuntra Sikhre lakh 3.5 sokre September 3 fawba mahisang sing thingjinkhre Punjab government na ising ichau gi fibam na maram oiduna school amasung college pumnamak September 3 fawba holiday lauthokibani adubu hojik su ichau gi fibam asi makhada na leibana September 3 fawba mahisang pumnamak thingjinaba Education Minister Harjop Singh Baisnana Lauthokre Himachal Pradesh amasung Jammu and Kashmir da Tural Singh Horak from the Nongkana leptuna Churakhibadagi Satales Bias amasung Ravi Tural Singh amasung masigi masa maring singdagi pathoklakpa ising na Punjab na choba iching ichaw mayoknari Punjab masa magtasu nong leptuna chutharakli bana ising ichaw gi phibam aduda amuka hena sathi hankre Punjab pum ising ichaw na sohankre amasung hojik fawbada Meeoi kuntra Sikhre Meeoi lakh ahumga Point Yankai Henna Ichau Sina Sohan Kre Maraksida Aam Aadmi Party AAP MP Raghav Chadana Punjab ki sing ichau da soklabalamdam sing da tengbang pina bagidabak magi MPL ADS fund gi lupa crore 3.25 sanction tawre haina ngasi lauthokre AAP lawmaker asina piriba sel gi tengbang adu Punjab da ising ichau khwaidagi thina sokliba district ani Gurdaspur amasung Amritsar gidamakni Masi Punjab ki sel ni Punjab ki miyam ki damak ni haina state asigi soklaba miyam pumnamakta khudakta tengbang amasung khunda laita hanabagi mathau taba palladuna mahangna thamoi sokna haiki asigumba yamna khudong thiraba matamda soklaba miyam ki damak miyam da tengbang nabagi damak NDRF NGO sing civil society amasung mafam adugi naharo sing yauna Indian Army BSF Punjab Police amasung disaster management team sing yauna armed force sing da mangna nungaiba phongdokli 2024 ki December 31 fawbda changlakhiba minority refugees sing India da leiba yaragani Home Ministry leiba asida Immigration and Foreigner Act 2025 chanaba hokibaga loinana India da changlakhiba minority refugees sing community passport amadi Atai travelling document amata yaudana India da leiba yaragani haina Union Home Ministry na lauthokre agency ki pauna hai Afghanistan Bangladesh amasung Pakistan dagi lining manadabagi akibadagi chalakhiba Hindu Buddhist Jain Sikh Parsi amasung Christian dharma chatpasing mamang chahi 2024 December 31 fawbagi manung da changlakhiba oirabadi makhoida travelling document amadi valid passport na chingba yaudana India da leiba yagani haina Union Home Ministry na lauthokre Union Home Ministry na thokiba order adu handak Ibasigi chanaba haukraba Immigration and Foreigner Act 2025 ki makhada hariba minority refugees sing asigi oina valid travel paper amata darkar oreroi Home Ministry ki order sina kumja 2014 gi matung da Pakistan digi India da chalakhiba Hindu lining chatpa Meeoi lising kaya ama makhoi gi legal tax ka mari lainana akiba amaga loinana leirkhiba du ko khanba ngamlagani hari Mamang chahidagi Citizenship Amendment Act CAA chanaba haukraba matung khongthang asi lokholakpani CAA gi makhada kumja 2024 gi December 31 fawbagi manungda India da migrant torakhiba masak khangdoklaba minority community sing Indian citizenship oibagi ayaba piribani aduga handaki khwaidagi nauba order asigi matung inna Mamang chahi 2024 ki December 31 fawbada changlakhiba minority community singi makhoi gi visa matam loikre madi mari leinaba document leitre haibagi akiba lehallaroi Home Ministry ki directive asigi matung ina dharma gi khenaba miengda akiba pokpadagi mathakta pankhiba lebak sing adudagi India da chelakhiba Meeoi sing mari leinaba document yaudana leba asida leiba yaragani hari Manipur kari fibam da leiri kari tawba mathau tai haiba ngasigi mirol namunna khanthaminaba matam oire bimol Manipur hojik kari fibam da leiri kari tawba mathau tai haiba ngasigi mirol namunna khanthaminaba matam oire haina Lok Sabha gi MP Dr. Angomcha Bimol na phongdokre Wafam asi lamlai da pangthokpa taraga manthoi suba haikri hidongba hiang thanabagi thoramda phongdokhibani thoram aduda khundrakpam kendra gi MLA GS Lokeshwar khangabo kendra gi MLA Okram Suraj Kumar PCC member Dr. S Manauton PCC member Oinam Roman PCC member Sharam Nekin Chingbana Yaki Bimon Hai Inergi MP Amagi Makhada Lariba Kendra Sigi Kuntragani Toini Hariba Kendra Singasi the MP Ama Oina Mahana Chakot Horangi Tabakaya Paikat Ningbagi Apamba Larabasu Tungbak Ngamloi Dabana Karakena Sota Badami Ing Tamlaga Tabak Paikatli Ngasi Yang Tanaba Pangtoliba
पात सेमनबगा मरी लेनना यंगसिलगनी हाइबा वाफम थमखि महांगना हाई मणिपुरगी हौजिक ओइरिबा फिबम असि मणिपुरगी पुवारिदा अमुक्ता थेंगनरक्त्रिबा फिबम अमनी फिबम असिना मणिपुर असि तुंगदा मवोंग अमदा चटखिगदबगी ममी यामना चावना ताई मणिपुरदा थोलिबा इरांग अमदी हौजिक ओइरक्लिबा फिबम असिदा अखोइ थमोइ सेंगना वाखल मुन्ना खंथामिनबा चंगी चही तरेट खुंताकपा 1891 गी मणिपुर निंगतम लान अमदी 1948-49 गी मणिपुरदा लाखिबा अहोंगबा दुगी तुंगदा हौजिक मणिपुरदा चौबा साथिना अहोंगबा मा लाकद्रा हाइबगी मिटकुपना अखोइ पुन्ना लेपमिनरी हौजिकी इरेचा कया मसागी मयुमदा हंजिनबा ngamdana लेरी अखोइगी फुरुफ कंगला तोंगबी पालेन फगोकचो इखाइदगी लानबा ngamdana लेरी मरम अदुना ngasiगी मिरोलना मणिपुर करी फिबमदा लेरी करी तबो मथौ ताइ हाइबा मुन्ना खंथामिनदुना मणिपुर कन्नबा थौदांग लौमिनबा चंगी हाइखि एमपी बिमोल हाइ हियांग तानाबसे अखोइगी ट्रेडिशनल मसाना मनी मसाना सि फुरुफ असिगी मेहौरोलदगी सागोनरक्लबा अमदी लमी तुमितका लोइनना मसाना मखल अमनी अखोइगी हौरक्लोनगा सागोनरबा खुमै अमदी मसाना कया मतम मतमगी मतुंग इन्ना अहोंगबा लाक्तबा नत्ते अहोंगबा लाक्लबसु मखा ताना तुंगी मिरोलसिंगदा लेप्तना चथहौनबा होनरक्पनि हाइना लौई अदुमोइनमा अखोइगी चटनाबी अदु काइहन्दना मतम मतमगी चानबा मवोंगदा हपचिन्दुना मालेंगी थाकता पुखनबा होनबा चंगी हाइखि लेपा अपुनबा खोलाव गेबदेतेगी लखोचरके इम्फालदा पिस्टोकी दमक लाक्लंबा ने खामजोम हाव हाटपदा चेनबगी फारबा थादौ अमसुंग मार खंगबु रामबाई टेंगुल गिलुचिंग पुरल कोरोंगा मखुमन गेबदेते गिलो कोचरके मीना फई हाइना बहोना बदंग मसागी मफुरुफ हुलंबा मी दुदी ख्वाइदे पंगबा मीना थागतलगा तिकी पिजबा गदा हाइसे लेपा अपुनबा खोलाव गेबदेते गिलो कोचरके ngasi म्यांमारदा जुनतागा खुथोंगना बदा कुकी केने बिगी Meeoi अमा सिख्रे